ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯌꯥꯝꯅ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯆꯥꯎꯔꯥꯛꯅ ꯒ꯭ꯔꯥꯝ 300ꯔꯣꯝ ꯍꯦꯟꯅ ꯂꯨꯝꯕ ꯁꯦꯝꯄ꯭ꯂꯦꯛꯁ ꯀꯦꯞꯁꯨꯜ 554ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯝꯐꯥꯜ ꯄꯤꯑꯦꯁꯅ ꯀꯣꯟꯕ ꯅꯣꯔꯠ AOCꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ M.D. ꯋꯥꯍꯤꯗꯨ ꯔꯥꯃꯦꯍꯟ ꯀꯧꯏ ꯆꯍꯤ 94 ꯁꯨꯔꯦ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯉꯣꯏ ꯆꯤꯡꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯌꯨꯠꯁꯤꯡꯅ प्रजा मैम मपी मपा निशाजे मुथदबनी है खोज चंसी मथक पुलिस थाना कदासिंग फा चाइजना मैम तौर खुलाई पाइब अखोब सेल मनपुर स्टेट पुलिस सरकार है स्टेट मनपुर पुलिस होबुक्त सूबी ड्रग की मरम कारबाद यौसलप तारगदी अखोना पुलिस उबद हंगोब फाउरीबसे अमुक हेनसु हंगोब थाजदब हेन थीना साउनिंगना ngang हाइबदो अखोई प्रजासिंगना पोलोय हानिंगाय लेते अदु मरकसिदा स्टेट पुलिस स्टेट पुलिस पर्सनल ड्रग ललोनबदा ड्रग कारबार चेनबा हाइबसे अदुकी मतिक मिंचत थिनिंगाय हाजनिंग ओजाको अदो मसिगी मतान ओजा करी मोत थंबिनिंगी फारिबा जगासिना अखोगी कंगलागी अखोगी नॉर्थ गेट ओइबिरेबा नॉर्थ एओसी दगी फाबनि हाइनसु तारी नॉर्थ एओसी दा होजिकी अदुकी मतिक अखोगी ड्रग यूजर सिंग अदुकी मतिक लय हाजबा तारे मयामसु हेना खंगनारे नॉर्थ एओसी हाइबसे करम मफम नो हाइबदो अदो ड्रग कापा लाकपा गुली चाबा लाकपा पुलिस अखोगी मियोइसिंगदगी पुलिसना पैसा लौरगा थादोकी नुंगतीगी हौजिक मखा ताना तुम चथरी हाजबा तारे मखोजे फारगा सेंटर पुबा कैदोबा फुबसेब अमता लैते मखोइना चारा लोरगा थोला कांदा पैसा लहौबन अयामने मसी प्रूफ एंड एविडेंस लैनरबा ngaktani ओजा मसी मताना करी मोत थंबिनिंगी अखोगी पुलिस पर्सनल अमना अखोगी यामलबा अखोगी ड्रग ललोनबगी मतांदा यावरमबसी मिंचत थिनिंगाय हाजबा तारे पुलिस पर्सनल सिंगबो अदो ओजा मसी मताना करी मोत थंबिनिंगी ओजागी मोत थंबि राकेश्वर हु विल पुलिस द पुलिस आइदो अखोगी आर्मी की जुमा मोगी मरता पुलिस में लेदना कोई पुलिस कना पुलिस ना मियाम जे कना कोई पुलिसिंग तौदना यामना कना असुंबा को लो नुंग मयाम से nga पुबदो पोट सिदा पुलिस मसाना सिदा ngसाई आइन क्राइम सिदा यौसलकपगी कना इशू ने बको मसी कना के सिविलाइजेशन नत्रगा डेवलपमेंट प्रोग्रेस ग्रोथ क्वाइदगी हेना कना impediment hai batare ko khudung thiningai oiba pot ama khakne ba masi timely review to hogodong ni ko aduna akoi gi leibak se masim di phare hai bagi kano ama khak sum leirak ta ba hiram kodi mukta sum siderak bagi ama lak se masi akoi na check to hobasangi aduna tasengna akoi na muning da ba ahing khunai ama active society ama oye khalaga di ko aduna hari basing se akoi criticism ne loba positive criticism nga sai hari me am ji ko aduga yaring edi akoi khara semtok pagi kana tanja jo akoi lomina se ha natraga di अखोइना मी सही सामा यौना हिंगदब मी से कछु याम यामना लाइपोंतेदना अदुना खुनाइसिदा कसाइगी वाजन नुगाइनिंगबा नत्रगा सिगम आइन यादब थक मयाम तौसला कांदा खुदक पैसा पाइबा को मी अमांगदा कसाइगी जिपका तोंगबा नत्रगा शो तौबा पावर शक्ति सिना बे केनो लाकबजे अदुना पुलिस सि कनाना पुलिस होइदिनो आइबगी क्वेश्चन लागदी अखोइदि याम सममनरे हाइबनिदा मियाम अदगी प्रजा मियाम जे पुलिसना फजना कंट्रोल तौरगा डेमोक्रेटिक राइट चिंग अदगी मागी होइबा कॉन्स्टिट्यूशनल अदगी फ्रीडम मागी हक मयाम जे फंगनलगा nga कांदा फत मयाम जे कंट्रोल तौ पुलिस अमुकसु मसिन सुम ममांग जो थोदो खरा थोखरे को अमुक सुमजा थोरक मयाम सिंग असिद ला कांदा हौसि पुलिस अमुक सिरना अतब पुलिस हुइल पुलिस द पुलिस ना नसाई कनो हंगला इसे अदना मसि आम मरी लेनबा कनो सिंगसिना याम सेक्शन लौर कांदा सिगुम से कोई एग्जाम्पलरी कनो कमा कोई पनिशमेंट गुम से कितंग अतोप मपाले बाकदी याम चांग जोंग तो ड्रग की गासिदी कोई कैपिटन पनिशमेंट पिंदरी ने को कोई लेबाक से जो मदुमक नत्रेना हायरगसु तंग यादेको हाइबसिम खंगनबगी ओइबा कनो से खरा संगी एक्शन खरा संगी न खालीको अदुना यारिंगैदी मसे अखोइदी उपाय लेति थोलोक्सि नुतिगी थो कांदा मतुंग थोक्तनबा हाइबा कनो सिमा हायरगा दुम लेसिंगिनेबको आइदी नुवाइतबा थोलोक्ति अदुम थोक्चलगा मसे अमुक हना सिगुम थोनिदबा थोलोक्सि गायनाको अदगी सिगुम यारिंगै सि लेरिंगै खुनाइदा चाखोलोइको मरम अदुना
ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝ ꯀꯨꯞꯁꯤꯟꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯇ꯭ꯔꯁ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯥꯛꯀꯗꯧꯔꯤꯅꯤ ꯍꯧꯖꯤꯛ ꯗꯤꯋꯥꯂꯤ ꯂꯥꯛꯑꯦ ꯗꯤꯋꯥꯂꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝ ꯑꯃꯒ ꯉꯥꯡꯅꯔꯛꯈꯤꯅꯤꯀꯣ ꯑꯗꯒꯤ ꯏꯚꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯣꯡꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯊꯣꯛ ꯄꯤꯁꯤꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯕꯨ ꯁꯨꯝ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤꯀꯣ ꯇꯧꯔꯒ ꯌꯥꯎꯍꯟꯗꯕꯗꯨ ꯅꯠꯇꯕ ꯇꯧꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯎꯗ꯭ꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯂꯥꯛꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕꯗꯗꯤ ꯈꯔ ꯈꯔ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯒ꯭ꯔꯤꯡ ꯑꯃꯅ ꯀꯩꯅꯣꯝꯃ ꯆꯥꯒꯣꯞ ꯃꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯛꯄꯁꯦ ꯌꯥꯝ ꯊꯨꯅ ꯈꯠꯇꯣꯛꯑꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯁꯁꯄꯦꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯦ ꯗꯤꯁꯃꯤꯁꯀꯨꯝꯕꯁꯤ ꯈꯨꯗꯛꯇ ꯇꯧꯕ ꯍꯦꯛ ꯀꯩꯅꯣꯝ ꯇꯧꯀꯥꯟꯗ ꯗꯤꯁꯃꯤꯁꯁꯤꯅ ꯍꯥꯟꯕ ꯍꯦꯛꯇ ꯁꯤꯒꯨꯝꯕꯒꯁꯦ ꯈꯤꯇꯪ ꯄ꯭ꯔꯨꯐꯇꯨ ꯑꯁꯦꯡꯕ ꯂꯩꯔꯝꯃꯤꯅꯀꯣ ꯔꯦꯗ ꯍꯦꯟꯗꯦड ꯑꯣꯏꯕꯅꯤꯅꯀꯣ ꯁꯤꯒꯨꯝꯕꯁꯤ ꯈꯔ ꯑꯦꯛꯁꯟ ꯈꯔ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯁꯤꯅ ꯀꯩꯅꯣꯅꯤ ꯑꯦꯛꯁꯟꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯇꯧꯁꯜꯂꯛꯑꯕꯅꯤꯅ ꯀꯅꯥꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯣꯊꯣꯔꯤꯇꯤ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯗꯦꯟ ꯃꯈꯥ ꯇꯥꯅ ꯑꯄꯤꯟꯗꯤ ꯑꯩꯈꯣꯏ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯐꯨꯔꯨꯞ ꯑꯩꯈꯣꯏ 19-19 ꯐ꯭ꯌꯨꯆꯔꯤꯇꯤꯒꯤꯀꯣ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯌꯨꯅꯤꯇꯤꯒꯤ ꯃꯈꯣꯏꯒꯤ ꯐꯖꯕ ꯄ꯭ꯔꯣꯁꯄꯦꯔꯁ ꯑꯣꯏꯕ ꯀꯩꯅꯣ ꯐ꯭ꯌꯨꯆꯔ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯐꯕꯗꯤ ꯍꯧꯃꯤꯟꯅꯁꯤ ꯈꯟꯊꯃꯤꯟꯅꯁꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯊꯝꯒꯦꯀꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯍꯥꯏꯗꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯣꯏꯈ꯭ꯔꯒꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯉꯥꯛꯄꯤꯕ ꯍꯩꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯁꯨ ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯣꯖꯥ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯥꯗ꯭ꯔꯦ ꯁꯁꯄꯦꯟ ꯍꯥꯏꯁꯤꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯊꯥ 6 ꯁꯁꯄꯦꯟ ꯆꯠꯈꯤꯕ ꯌꯥꯏ ꯆꯍꯤ 1 ꯁꯁꯄꯦꯟ ꯆꯠꯈꯤꯕ ꯌꯥꯏ ꯕꯠ ꯑꯗꯨꯕꯨ ꯃꯥ ꯑꯅꯗꯔ ꯗꯦ ꯑꯃꯗ ꯃꯥ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯥꯛꯈꯤꯅꯦꯕ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛ ꯇꯔꯃꯤꯅꯦꯠ ꯇꯧꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯋꯤꯠ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯐꯥꯔꯕꯅꯤꯅ ꯇꯔꯃꯤꯅꯦꯠ ꯇꯧꯕꯒꯤ ꯈꯨꯗꯛꯇ ꯗꯤꯁꯃꯤꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯗꯤ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯈꯣꯡ ꯊꯥꯡꯖꯜꯂꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯃꯔꯝꯗꯤ ꯄꯨꯂꯤꯁꯅ ꯕꯨꯛꯇ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯨꯂꯤꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯕ ꯐꯥꯎꯔꯛꯀꯅꯤ ꯃꯅꯥ ꯅꯛꯁꯤꯟꯅꯤꯡꯉꯣꯏ ꯃꯣꯏꯅ ꯉꯥꯡꯕ ꯆꯩꯕꯗ ꯄ꯭ꯔꯖꯥꯅꯕꯨꯛ ꯍꯦꯟꯅ ꯊꯥꯖꯔꯛꯑꯣꯏꯕ ꯁꯨꯝꯕꯩ ꯃꯇꯥꯡꯗ ꯃꯣꯏꯅ ꯌꯥꯎꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯑꯗꯣ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯁꯦ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯔꯣꯏꯕꯗ ꯂꯥꯛꯅꯤꯡꯉꯤꯕ ꯄꯣꯏꯟꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯏꯔꯤꯕ